ꯏꯔꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯌꯥꯅꯆꯦ ꯃꯈꯜ ꯑꯃꯠꯇ ꯁꯍꯤ ꯇꯧꯅꯔꯣꯏ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯆꯤꯐ ꯅꯦꯒꯣꯁꯤꯌꯦꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯁꯤꯡꯇꯟꯅ ꯈꯔ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯟꯇꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯏꯔꯥꯟꯗ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯟꯒꯤ ꯆꯤꯐ ꯅꯦꯒꯣꯁꯤꯌꯦꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯜ ꯑꯁꯤ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯅꯕ ꯌꯥꯅꯆꯦ ꯑꯃ ꯁꯍꯤ ꯇꯧꯅꯕꯗ ꯊꯤꯟꯊꯒꯅꯤ꯫ ꯏꯔꯥꯟꯅ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯋꯥꯈꯜ ꯈꯟꯊꯕ ꯃꯊꯧ ꯇꯥꯒꯗꯕ ꯑꯅꯧꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯃꯨꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁ ꯑꯃꯗꯤ ꯑꯦꯛꯖꯤꯌꯣꯁꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡꯗꯨ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ꯫ ꯏꯔꯥꯟ ꯃꯤꯌꯥꯝꯒꯤ ꯍꯛꯁꯤꯡ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯌꯥꯅꯆꯦ ꯑꯃꯠꯇ ꯑꯌꯥꯕ ꯄꯤꯔꯣꯏ ꯍꯥꯏꯅ ꯃꯣꯍꯝꯃꯗ ꯕꯒꯦꯔ ꯀꯂꯤꯕꯥꯐꯅ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯗ ꯁꯟꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯑꯍꯥꯟꯕ ꯊꯕꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯄ ꯊꯤꯡꯕ ꯑꯃꯗꯤ ꯍꯣꯔꯃꯨꯖꯗ ꯖꯍꯥꯖꯒꯤ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯄ ꯌꯥꯎꯏ꯫ ꯑꯏꯕ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯐꯪꯒꯗꯕ ꯊꯥꯖꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯃꯗꯨꯗ ꯌꯥꯔꯦ, ꯃꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯂꯥꯔꯥ ꯇ꯭ꯔꯝꯞꯀꯤ ꯐꯣꯛꯁ ꯅ꯭ꯌꯨꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯈꯟꯅꯅ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯍꯔꯥꯟꯅ ꯃꯃꯥꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯁꯤꯗ ꯆꯤꯡꯅꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯠ ꯌꯥꯝꯅ ꯈꯦꯠꯅꯔꯤ꯫ ꯏꯔꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ US ꯗꯣꯂꯔ ꯕꯤꯂꯤꯌꯟ 12ꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯦꯡꯅ ꯁꯨꯡꯗꯣꯛꯂꯕ ꯌꯨꯔꯦꯅꯤꯌꯝ ꯑꯗꯨ ꯃꯥꯡ ꯇꯥꯛꯍꯜꯂꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯗꯤꯁꯃꯤꯁ ꯇꯧꯈꯤ ꯍꯥꯏꯅ ꯏꯔꯥꯅꯤꯌꯟ ꯃꯤꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯥꯅꯆꯦ ꯑꯃ ꯁꯍꯤ ꯇꯧꯅꯕꯗ ꯂꯦꯕꯥꯅꯟ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯦꯍꯔꯥꯟꯅ ꯍꯥꯏꯔꯤ꯫ ꯂꯦꯕꯥꯅꯟꯗ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯍꯦꯖꯕꯨꯜꯂꯥꯍꯒꯤ ꯃꯊꯛꯇ ꯏꯖꯔꯦꯜꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯊꯨ ꯍꯥꯊꯨꯕ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯛꯁ ꯏꯟꯇꯔꯚ꯭ꯌꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯊꯧ ꯇꯥꯔꯕꯗꯤ ꯂꯥꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯕꯒꯤ ꯄꯥꯡꯒꯜ ꯋꯥꯁꯤꯡꯇꯟꯅ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯄꯦꯟꯇꯥꯒꯣꯟꯒꯤ ꯆꯤꯐ ꯄꯦꯁꯀꯦꯠꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯦꯁꯤꯌꯥꯗ ꯗꯤꯐꯦꯟꯁ ꯁꯃꯤꯠ ꯑꯃꯗ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟ ꯑꯃꯗꯤ ꯒꯜꯐꯇ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯗꯨ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯇꯦꯍꯔꯥꯟ ꯑꯃꯗꯤ ꯋꯥꯁꯤꯡꯇꯟꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯖꯐꯤꯌꯔ ꯑꯃ ꯇꯧꯅꯈ꯭ꯔꯕ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯦꯞꯈ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯥꯞꯅꯕꯗꯤ ꯑꯗꯨꯝ ꯃꯈꯥꯃꯛ ꯆꯠꯊꯔꯤ꯫ ꯁꯃꯨꯗ꯭ꯔꯗ ꯏꯔꯥꯟꯒꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯕ US ꯃꯤꯂꯤꯇꯔꯤꯒꯤ ꯗ꯭ꯔꯣꯟ ꯑꯃꯁꯨ ꯏꯔꯥꯟꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞꯁꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯕ꯭ꯔꯣꯗꯀꯥꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ USꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯤ꯫ ꯁꯤꯖꯐꯤꯌꯔ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯨꯛꯅꯕ ꯑꯃ ꯆꯌꯣꯜ ꯑꯁꯤꯗ ꯊꯣꯛꯈꯤ꯫ USꯀꯤ ꯐꯣꯔꯁꯁꯤꯡꯅ ꯏꯔꯥꯟꯒꯤ ꯕꯟꯗꯔ ꯑꯕꯥꯁ ꯍꯤꯊꯥꯡꯐꯝꯗꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯔꯤ꯫ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯒꯝꯕꯤꯌꯥ ꯐ꯭ꯂꯦꯒ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯃ ꯃꯗꯨꯒꯤ ꯏꯟꯖꯤꯟ ꯔꯨꯝꯗ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯊꯧꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯗꯜ ꯏꯁ ꯂꯝꯗꯝꯒꯤ USꯀꯤ ꯊꯕꯛ ꯌꯦꯡꯁꯤꯜꯂꯤꯕ ꯐꯣꯔꯁ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯁꯦꯟꯇꯥꯏꯀꯣꯝꯅ ꯋꯥꯔꯅꯤꯡ 10 ꯍꯦꯟꯅ ꯇꯧꯔꯕ ꯐꯥꯎꯕꯗ ꯚꯤ ꯂꯤꯌꯟ ꯁ꯭ꯇꯥꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯕꯗꯒꯤ ꯃꯇꯨꯡ ꯃꯦꯒꯤ ꯇꯥꯡ 18ꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯂꯤꯌꯥꯡ ꯁ꯭ꯇꯥꯔꯒꯤ ꯀ꯭ꯔꯨ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯕꯗꯒꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯔꯨꯝ ꯑꯗꯨꯗ ꯍꯦꯜꯐꯤꯌꯔ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯖꯍꯥꯖ ꯑꯗꯨ US ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈꯤꯗꯕꯅꯤ꯫ ꯖꯍꯥꯖ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯔꯥꯟꯗ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯛꯁꯇ ꯁ꯭ꯇꯦꯠ ꯈꯣꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒ ꯁꯤꯖꯐꯤꯌꯔ ꯑꯃ ꯆꯠꯅꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯅꯕ US ꯐꯣꯔꯁꯁꯤꯡꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯖꯍꯥꯖ 5 ꯊꯧꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯖꯍꯥꯖ 113 ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯟꯀꯣꯝꯅ ꯍꯥꯏꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯜ ꯑꯃꯗꯤ ꯒ꯭ꯌꯥꯁꯀꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯇ꯭ꯔꯥꯐꯤꯛ ꯄꯨꯝꯅꯃꯛ ꯏꯔꯥꯟꯅ ꯊꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅꯁꯨ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯔꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯗꯨꯅ ꯃꯥꯔꯆꯦꯟꯇꯥꯏꯜ ꯑꯃꯗꯤ ꯅꯦꯚꯤꯒꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯏꯟꯗꯨꯅ ꯆꯠꯀꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯅꯪꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯨꯛ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯑꯥꯔꯝ ꯐꯣꯔꯁ ꯑꯣꯐ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯃꯄꯨꯡ ꯐꯥꯕ ꯑꯣꯊꯣꯔꯤꯇꯤꯒ ꯂꯣꯏꯅꯅ ꯃꯦꯅꯦꯖ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯚꯦꯍꯤꯀꯜꯁꯤꯡꯅ ꯃꯦꯅꯦꯖꯃꯦꯟꯠꯅ ꯄꯤꯔꯤꯕ ꯔꯨꯠꯁꯤꯡ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯍꯣꯡꯕ ꯃꯐꯝꯁꯤꯡ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯃꯥꯡꯖꯧꯅꯅ IRGCꯒꯤ ꯅꯦꯚꯤꯗ ꯄꯔꯃꯤꯁꯟ ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ US ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯃꯤꯆꯪ ꯑꯣꯏꯔꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯏꯔꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯃꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯣꯍꯝꯃꯗ ꯕꯒꯔ ꯒꯂꯤꯕꯥꯐꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯔꯥꯟ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯗꯕ ꯃꯑꯣꯡꯗ USAꯒ ꯌꯥꯅꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯂꯝꯕꯦꯜ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯗ ꯄꯤꯈꯤꯕ ꯚꯤꯗꯤꯑꯣ ꯕ꯭ꯔꯣꯗꯀꯥꯁꯠ ꯑꯃꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯂꯧꯅꯝꯁꯤꯡ ꯑꯗꯨꯒ ꯏꯔꯥꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯂꯦꯟ ꯊꯥ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯍꯟꯕ ꯑꯁꯤꯅ ꯇꯨꯔꯤꯖꯝꯗ ꯁꯩꯗꯥꯡꯕ ꯑꯦꯁꯤꯌꯥꯒꯤ ꯊꯥꯏꯂꯦꯟ ꯑꯃꯗꯤ ꯚꯤꯌꯦꯠꯅꯥꯝ ꯌꯥꯎꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯈꯤꯗꯨꯅ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯑꯁꯣꯛꯄ ꯂꯩꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯇꯨꯔꯤꯁꯁꯤꯡ ꯂꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ एयरक्राफ्टकी थावगी ममल सरुक अनि हेंगलक्पग लोइनना सीजफेयरगी तंग ताबा अमा खंगदब मरमना फ्लाइट कया अमसु कैंसिलेशन तौखिबा अमदी पाइबा फ्लाइट खरा दुसु ममल का हेन वांगो मरमना टूरिस्टिंग लाकपगी मसिंग असि खंगन हंतकिबनि हाइरि। एशियागी टूरिज्म असि कोविड-19 पेंडेमिक की मतुंगदा सोर खरा होंदोरकपत ngaibani। अदुबु ईरान की लाल असिना मरम ओइदुना मालेमगी ओइबि एनर्जी सप्लाई अमदी ममलदा मरुइन एशियादा चाउन सोखनब मरमना लाइबाकसिंग असिगी इकोनोमीदा अचुबु मांगजब अम लाकपा हौरिबनि। कंबोडिया की चही चाम हेलाबा एस्कॉट वाट लेसंग कॉम्प्लेक्स तमना ड्राइवर ओइना थबक तौबा मसागी चही 29 सुरबा सिपोकना फोंदोरकपगी मतुंग इना गेसोलिन की ममल असि वंखलखिबना मरम ओइदुना अमदी टूरिज्म हंथरकपा असिदगी हाना फंगलंबा इनकमसिंग अदु तंखाई फावबा यौबा ngamdana leire hairi। थाईलैंड टूरिज्म लेबाक अदुगी GDP चादा 13 पीरिबनी अदुगा वियतनाम दना चादा 9 पीरिबनी। मसिदा नतना कंबोडिया द टूरिज्म ना मसिंग यामलबा मिय कया अमगी थबकसु पीरिबनी। टूरिस्टसिंग लाकु मतमदा फॉरेन करेंसी सिंग अदु पुसिलक्तुना मिरमदगी पोट लौसिलगा इकोनॉमी चलाइबा फिलीपींस अमदी नेपाल गुम्बा लेबाकता टूरिस्ट लाक्तबदगी अचुबा अवाबा कया मायुकनबा हौरि। तोंगान तोंगानबा एशियागी एयरलाइन कया अमसु हाना चलाइरंबा फ्लाइट मसिंगसिंग अदु हंथबगी थबक चथरि। मसिगी मरमदी जेट फुएल मरांग कायना फंगलतबा अमदी फंगलिबा खरा अदुसु ममल काहेन वांखैबा मरमदगिनी। मसिदा टूरिस्टिंग लाकपा हंथबगी अचौब मरम अम ओइरि हाइना पाउसिन मखा तारि। इजराइल लनमीना लेबाननदा लैबा चही 54 सुरबा बियोफोर्ट लानबन अमा खुदुम चनबा ngamkhre हाइरि। लानबन अदु मतम कयादगी हौना हिजबुल्ला मिलिटेंट मखोगी स्टॉक होल ओइना लेरखिबनी। लेबानन अमदी इजराइल की मरक्ता चैगुल 3 की ममांगदा सीजफायर लौथोख्रबसु इजराइल लनमीना ईरान सौगटपा हिजबुल्ला मिलिटेंट सिंग मयोक्ता सिंथानिंगाई ओइबा लान कया चथतुना हिजबुल्ला स्टॉक होल ओइना लानबन असि खुदुम चनसिनबा ngamkhibani। चीनगी अंगंबा चिंथक्ता लैबा लानबन असिदगी हिजबुल्ला मिलिटेंट सिंग सही असि एप्रिलदा सीजफायर थमनरखिबदगी हौना नॉर्दर्न इजराइल तमना नोंमै कपसिलखिबदगी इजराइल की स्कूल कया अमसु थिंजिंदुना महै तमा फंगलखिद्रबनी। लानबन असि लौसिननबा इजराइल लानमीना चथकिबा ऑपरेशन अदुगा मरी लेनेना लानमीना फोंदोरखिबदा ईरान की लमजिंग मखादा हिजबुल्ला मिलिटेंट सिंगना चिंथक्की अवांगबा जगादगी लानबन असिदगी इजराइल तमना लांदारखिबदु अथिंगबा थमनबगी असानबा मियंगदा लानमीना अखनबा ऑपरेशन चथदुना लानबन असि खुदुम चनबा ngamkhibani हाइरि। लानबन असि खुदुम चन्नब होटनबदा इजराइल की लानमी अमदी लेखिद्रे हाइनसु पावसिना हाइरि। इजराइल लानमीना चही 54 सुरबा लानबन असि खुदुम चनसिनखि हाइना फोंदोरखरबसु लेबानन नत्रगा हिजबुल्ला मिलिटेंट सिंग माइकैदगिदि करिगुम वफम अमत फोंदोरकपा लैत्रे। मेडिवेल मतंगी लानबन असि इजराइलना खुदुम चनसिनबा ngamखिबा असिना मरम ओइरगा लेबाननदा इजराइल की लानमीसिंग चंगसिनबदा हेना खुदोंग चाहनबदा नतना हिजबुल्ला मिलिटरी की मतक लांदाबदा हेना लैहल्लगनि हाइरि। हिजबुल्ला मिलिटेंट सिंगना US इजराइल अमदी ईरान की लांदी यौसिलक्तुना चही असिगी मार्च की तंग अनिदा इजराइल तमना रॉकेट अमदी ड्रोन सिजनदुना अकनबा मोंद लांदाबा हौखिबनि।
Israelna makhoi awang thamangam kai sarukhtagi Iranna sogatpa militia group asibu takthoknanaba kanna hotnadun lakhi. Biophet lanban Israel lanmina kudum chanjinkiba ngamkibasi kha thangba Lebanon amadi awang thangba Israel gi saruksingda Israel gi lanmisingna mathau tawba hena kurong chanbada natana mathaktagi yengthrapa matamda kha thangba Lebanon amadi awang thangba Israel da kai thokli haibidu mayek chena khangba ngamhallagani. Lanban asidagi haukiba numit kayani gi mamangda Hezbollah militant singna Israel gi mafam kayadar landa adun lakhibani haina pawosin makatari. Haukiba kumja solisingani gi sumna kunithogi February thadagi Russia na Ukraine da landa ba horakib adugi manung chana lana si lepagi wafam amati yasinaba propang ngamdan leiringai marakta ngarang numidang su Ukraine Russia gi energy chaisingda akanba drone chinaduna anubu attack kaya jatakre. Adubu Russia na maral siraduna Kremlin gi manakta leiba nuclear plant dasu drone sing kapsilaki haibu wafam singadu yaningdaba phongdokre. Russia gi khanung sup thangba Rostov region da leiriba thau dipu amada drone kaibadagi tasilaki ba macheching aduna chauna mai chakhan gi haina mafam adugi governor Yuri Batarna Telegram channel da phongdorli. Mahakna makha taraduna mai chakpham aduga yamna naksinana leiba michamsingna leinaba yum kaya amasu asuk apan nangki. Maduna maram oiduna miyoy kaya amana safagadaba mafamsingda thaidokpagi thapaksu kana chathari. Russia gi independent pawgi channel amana phongdorakpada Saratopta leiba thaugi refinery ama mai chakhi hantak chatrakiba Ukraine attack asi Russian lepa leitana makoida chatakiba attack sing adugi pakhumni haina expert kayana phongdokli. Thakara asida Ukraine gi maikaidagi Russia da chataba attack sing asi masing hengalakli. Maruwaina Russia gi thaw amadi gas facility sing da target tawraduna drone kaya amas attack tawrakhi. Marak asida Russia na losindun leiba Zaporizhia da leiba nuclear plant sing saruktasu Ukraine gi maikaidagi drone attack chataraki haiduna akaya to nangkiba madugi wafam adumadi Ukraine gi maikaidagi yaningdabu phongdokli. Ningsingba yabadi Zaporizhia gi nuclear plant adusu makoina lalasi angan musarukta Russia na losinba ngamkibani. Hauji Russia na Zaporizhia gi mafam adu tanatana Ukraine gi mafam ahum amasu control tawdun leiri. Russia gi state nuclear energy company am oiba Rosatom na phongdorakpada Zaporizhia gi nuclear plant adigi manakta drone na pokhaibadagi turbine hole gi wall adu akaya to thokhibani haina pawosin makhatari. Ukraine land Russia gi mayokta lanmising gi mahutta mechinching chisinadun lan thengnaba hengalakli. Matam amada lan asigi khwaidagi hena tamthibu lanpham chingda lan thengnaba yaukhiba commander sing aduna Haujikti front line dagi lapna screen ching khutangda attack sing adu command tawri. Makoina lan thengnaba sing adu da troop sing gi mangjil thadun chatpagi mahutta screen sing live stream sing amadi drone sing sizinakre. CNN gi report amagi matung ina lanpham da supnagi Ukraine gi lanmi ama phawbu khongda dana Russian position sing da target tawbu operation amada supnagi explosive haplaba robot kayamrum changi. Attack sing adu control center sing da remote oina operator singna machine sing adu guide tawraba matungda kokthakta pairiba reconnaissance drone sing dagi monitor tawri. Matam kuina lanmi gi awat palasilakpa amadi nongchuptagi makha tanang tembang pirakadra haibagi tammangamdaba mayuknabadagi Ukraine na unmanned system sinaduna yamna thuna pakthok chokthok anki. Drone sing robotic vehicle sing amadi remotely control weapon platform singna Haujik ki langi makha asida hena chawba salon laruptuna hena chawba Russian force amagi mayokta cube technologically oina khudong chaba kaya amasu piri. Ukraine gi force na ahanbu oina supnagi robot sing amadi drone sing sizinaduna Russian position tamna khudum chankri haina Ukraine gi president Vladimir Zelensky na mangjongna na phongdokpadi leikhrabani. Sahi asi horakpadagi huna unmanned system singna mission lising kunithoi pangthokre hainasu makna makha takhi. Adubu Russian lanmi singna silent death hain kauki. Ukraine gi troops singi matung ina pharaba Russian lanmi sing aduna masigi robotic bomb carrier sing adubu silent death haiba ming tholama pikhi. Machine sing adu Russian troops sing adugi manakta supnagi meter 10 rom tamak naksilaba matang khaktada makoina makhon taba phangki. Hairiba mafam adudi hanam blast zone gi manung delairabani hairi. Nongpok thangba Ukraine di yumthong changduna
ꯂꯥꯟ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯑꯍꯥꯡꯕꯁꯤ ꯑꯉꯛꯄ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯪ ꯐꯥꯎꯕ ꯃꯪꯈꯤꯗꯦ ꯍꯥꯏꯅ ꯗꯣꯟꯕꯥꯁꯇ ꯍꯥꯟꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯐꯪꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯀꯝꯔꯦꯗꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫